Ngarang nungthildagi hauduna sekmai nongthomba mamangda akanba lanfam oikraba matung ngasi ahing nongyayda sakhangdaba singna sakti leraba IED pokhaihanduna Kangpokpi district ki manung chana NH2 paring gi Sapermeina Bazaar amasung Koubru Leikha gi marakta leiba concrete bridge ama chawna amang ata thokhankhre thodok adu ngasi ahing nongyay matung pungkhai chatpa matamda thokibani thodok asigi matangda SKTV news na fangba paw gi matungina sakhangdaba singna concrete bridge aduda sakti leraba IED plan tawduna pokhaihalamba oigani hairi Thodok aduda concrete bridge adugi mafam ahumda chawna hoki adumoinamak thodok aduda mi sokpa panbagi paudi leikide concrete bridge ta chawna amangata thokpana maramoiraga Imphal thorakadaba heavy vehicle sing chatpa yadabana lambi paringa sigi mayangkhangda panduna leiri amaromda essential service yauna gari macha singdi adumak chathok chasin tahonki hairi police ta thodok adugi matangda case ama lokhatuna thijinbagi thabak chathaba hokre